अहानबदा मरु बपाव तुंगजोय विलेज समदि खेजाकेनो विलेज की लमगी वाथोक असी लोइसिनबा सर्वे जनरल ऑफ इंडिया दा नौना तक्सिलगनी हाइना चीफ मिनिस्टर एन बिरेन फोंदोक्रै MPSC exam da mai paktuna thau puramlaba candidate singi tungi punsi lepchanaba akhanaba mityeng thamba chumgani haina MLA Joy Kisana house da phongdokrai Indo Naga Santi gi warina Manipur gi apunbagi saktamda kaihalloi haibagi chapchaba warep ama ngasigi assembly mifam asina losi mifam nong masangdoksi haina MLA AK Mirabai na house da taksinkhrai ngasi faubada Indo Naga Santi gi wari asigi matangda center lengakna state lengakta karigumba wafam amata khanghalakpa leitri haina home puriba chief minister N Biren haikrai CAA gi mayokta wakhalon manaba lamda masigi naha singna khongjang sangsinkhrai police na thingna bahona rubada chauna mukna khrai Manipur ase industry gi raw material marang kaina leitabana agriculture na khwaidagi maru oiba senthok lambi oiri haina deputy chief minister Y Joy Kumar haikrai amadi thanga kendra gi manung chanba karang ithatta khundariba khunja sing bharat na ningtamkhiba chahi 63 sukhrabasu hiram kayada awatpaki pikthana leiri Kurumjari Times of Manipur News miyeng tabiri bapuna pu Elizabeth na taram nokchari hauzimiyam da pau sandok na pizari numit humni chatharak patarama thoishuba Manipur Legislative Assembly gi mapan suba session ngasi loisinkhrai ngasi aroiba numita finance ki in charge su oriba house ki leader chief minister Nongthombam Birena the Manipur Goods and Services Tax second amendment bill lisini taramapan puthoktuna house sa amato oina pass tokhi tungda speaker Y Khemcha na house adu sign in dai tawre haina lauthokhi Tungjoy village samadi Khezakeno village ki lamgi wathok asi loishinaba survey general of India da survey tobinaba home minister da reminder ama thamnaba honagi haina ngasi chathakiba assembly mifam da house ki leader su oriba chief minister N Biren phongdokrai Taramathoi shuba Manipur Legislative Assembly ki mapan shuba session gi ngasi humni chanba amadi aroiba numita opposition member K Ranjitna disputed the border between Tungjoy village of Sanapati district Manipur and Khezakeno village of Phak district Nagaland gi matangda calling attention ama pukhalakhi calling attention adubu pukhaladuna MLA K Ranjitna Tungjoy village samadi Khezakeno village ki lamgi wathok asi araiba nate state ki oina cabinet minister ahum yaungna semba high level committee gi mihut singna chatuna yengsinkhiba leikhrai mafam aduda Nagaland police ki outpost ama hangle haibasi kadai fauba chumlibage mafam duda leiriba praja sing adugi ngak senbagi thabak paikhatpra ngamkhai kannaba kari thorang paikhalabage haiba wafam thamkhi calling attention adugi paukhumda home gi in charge su puriba house ki leader N Birena lising amaga chamapan ga marifuni thoidagi mafam masida lamgi chayat naduna laklabani matam aduda MR gi post ama hangduna leirambani matam amada mafam asida natural boundary gi wafam da yanaduna leirambani lising ani gi October da matam adugi state ani gi chief secretary gi level da yanakhiba wafam da mafam adugi asengba ama khangdringai makhal amatagi construction tawdaba yauna wafam kayada yanakhi state government asu Nagaland state ki pau faunari hayeng si high level committee gi mifam phamduna makha taba wafam kaya khanagani yetnariba mafam adudagi half kilometer mukta state police go post ama hangnaba Manipur police ki makok thongba official sing mafamduda thaduna yenghalure hiram sida state government na lumna lobaga loinana survey general of India da survey tobinaba Bharat ki home minister na reminder ama thamnana ba honage haiba wafam thamkhi
ngasi chathakhiba assembly mifamgi 0 hour gi matamda MLA KH Joy Kisana MPSC na lawba lising ni tara tarukta pangthokhiba exam adu High Court of Manipur na chatnabi yaroi haibadagi exam adu da mai paktuna thabak tawraba miyoi kaya gi punsi mangduna leire pangthokhiba exam adu da mai pakraba candidate sing adu central gi exam kaya da mai paktuna thabak tawramlaba kaya su yauri mai pakraba candidate sing loina aranba tawramgani haibadi Langani maram aduna matamduda MPSC gi chairman amadi secretary oiramba singna pangthoklamba exam sing adusu loina thigatpagi mathau tai mai paktuna thabak puramlaba miyoi sing adugi tungi pambai ama puthok piu haiba wafam thamki ngasi chathakhiba assembly mifamna amata oina territorial integrity da akaiba thoktanaba amadi administrative setup da akaiba piraktanaba mamangda lawkhiba warep adu amuk hana reaffirm tawkrai 0 hour gi khudong chaba lawraga opposition gi member AK Mirabaina territorial integrity gi wafam asigi matangda session asi nongma chontharaga khanasi haiba wafam house thamki Wafam adugi matangda Speaker Y Khemchana Leibaki interest ki wafam ama oibana 0 hour gi oinadi paukhum pinade adubu state ki interest house ki leader da paukhum ama pinaba matam pikhi house ki leader su oriba chief minister N Birena state asigi miyam gi thamoi da fauriba ihul sarkar asina su khangi hiramsi gi matangda mamangda house asina tarani thoirak warep loba lekhrai masigi sumathakta Hauzik paliba sarkar asinasu anirak warep loba lekhrai maram aduna session asi makhatana sangthabaki mahuta lisingani tara nipan gi July 19 da lawkhiba resolution number 121 adu reaffirm tawbana hena fagani haiba wafam thamki wafam aduda hana speaker oiramba MLA Lokeshwarna government ki resolution oidoira natragana private resolution oidoira haiba wafam fawba thamnarakhi Speaker Y Khemchana mamangda yaukhiba warep aduda state asigi oiba wafam suna yaurabanina reaffirm tawbana hena faragani haibadagi house na amata oina reaffirm tawki lisingani tara nipan tara mapanda government ki advertisement tara humdoi tawbagi lupa lakh marifu tara humdoi lising nifu nithoi 750 Chading tauki amaromdana lisingani taramapan kungi oina government advertisement taruk taubagi lupa lakh kunhumdoi lising yangkhai mathoi ga chatret marfu mari chading tauki haina information and public relation minister TS Biswajit na ngasi chathakhiba assembly mifam da phongdokrai MLA Surya Kumar Okram na hangba star question chahum kunthra gi paukhumda IPR minister TS Biswajit na Paumi Singi pension scheme lupa lising tarada hengatpagi wafam hauzik fawbigi di leitri haina house thamki MOBC da asoiba leiriba sing chumthoknaba sarkar asina honagani haina chief minister N Birena ngasi chatharakhiba assembly session gi aroiba numita MLA KH Joy Kisana pukhalakpa calling attention amagi paukhumda phongdokrai taramathoi shuba Manipur legislative assembly gi mapan shuba session gi humni chanba amadi Aroiba numita MLA KH Joy Kisana mutualization of fund particularly in the construction of Sadbhafna Mandap ki matangda calling attention ama pukhalaki calling attention adugi paukhumda house ki leader su oriba chief minister N Birena MOBC da karigomba khara asoiba leire haibadi chumi minority singi yaifana baleiriba department asida mamangda mahiroi oidaba kaya scholarship thaduna leiramba thokdok thokrai department asigi semgat sagat pagi matangda thabak shudana paisa loktoklaba thengnarabadi madik chaba action lokhatnaba honagani amaromda contractor generamba oiragana blacklist thamnaba honagani amadi chap chaba ama thigatuna achumba puthoknaba honagani haina house thamki calling attention adubu pukhaladuna MLA KH Joy Kisana MOBC da niyam gi wangmada thabak kaya tawre thabak sudana paisa kaya lokthoknaba yaure sarkar gi anti corruption cell hangduna leiribasi karigino haiba wafam house thamki paugi marakta natem babrem lawzari yang ware Soktabana loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksang sol amadi electrolytes singi awatpa mekhatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi energy. Takshila Institute, most trusted national brand with 27 centers pan India. 21 plus years experience in NEET G coaching.
highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 6009445522. Traditional Healing Center adungai ipa ipu haktaktagi chanaraklaba maite hidakna laying jari iramdamda fangliba manamasing kaya sizinaduna side effect laitana laying jari hakchanggi mari suba saru sayang samba amadi singli lonsinaba khaktanatana haksang fagatpa ngamdana leiba kaya fagalhan mangamba laying ni ngasi maglengsin biro Traditional Healing Center, National Game Village Road, Lamfelpat 795004. Contact number 961-255-8587. Kunjabati Kids Foundation. Admission open for classes pre-nursery to class 2. Facilities available. Daycare open. Van services. Art education classes. Sport painting. Field visit study. Audio video classes. Smart classes, etc. Pre-nursery Satro Singi Oina Chahi Ama. Pencil, eraser amadi notebook lemna pijagani. Amadi mama mapa lejadraba ngang singi damakta lemna mahi tambagi kudong chabsu pijari. Ngasi maglengsin biro Kunjabati Kids Foundation. Kongba Bajar Thong Macha. Kagi contact number 700-5447154 natraga 9856703533. Good afternoon, ma'am. Hi. Wedding sets karayenge. Sure, ma'am. Sige sesi anu yorokuni, ma'am. Kimbiyo. Che, sisam phazadro. Sisam phazadro che. Yam elegance ui. Mobile furniture na wedding season asigi oina discount up to 30% ki khudong chao pijari. Phare to disi torse. Bhaiya che, selfie torse. Say se booking tak senjar. Admission open. New Public Higher Secondary School, Khangabok. Pre-nursery to class 9. Academic session starts from 6 January 2020. Boarding for boys and girls separately. Extra class for all subjects of boarding section. Transportation, bus and van services. Admission fee for nursery only rupees 1,300 with tuition fee free and T-shirt free. For more details, please contact Principal New Public Higher Secondary School, Khangapok. Contact number 700-527-3784 or 8731854982. Lengsin Bidao. Hangbiragani mafam asida makhal kaya gi genuine oiba imported amasung Indian brand gi fitness and bodybuilding gi supplements sing. Loina na Indian brand Green X Nutrition gi distributors oizari. Ngasi maglengsin biro Anti-Nutrition Store Iron Gym, Singzamai Sapam Laikai near Singzamai Parking. Contact us at 730-86-92560. Break imadong dutaram nong chari. CAA gi mayokta tongan ba CSO singna changsilamba khongjang khara hanthakhraba matung wakhal manaba naha singna punsinduna CAA gi mayokta khongjang sangsin khrai ngasi ayu pung 12 rom taba matamdagi lamdam masigi tongan ba mafam singdagi lakhiba wakhalon manaba naha sing khwaramban kaithil da punkhe numit yungba matung pung 12 ga makhai rom tarakpa matam ada masing yamlaba naha sing aduna Manipur yauna North East State singda CAA chatnaba yaroi haiba kholaw lauduna flyover bridge makong fautuna rally lakhi maduda masing yamlaba security personnel singna khongjang loi sing adubu how kaithel machinda thatuna thamkhi maduda khongjang sangsiliba sing amadi police ani ki marakta minute 10 rom hena muknakhi thaudo aduda khwaramban kaithilda charangnaba thokhi khongjang aduda saruk yakiba MSU gi hanagi president Manjit Sarangthem police na fananaba honarakpadagi irang chauthoraki adum oinamak hauji fawbada myoi amata fagat khibadi leite hairi ICAR na sinduna chahi khudingi pangthokpa state level farmers mela ngasidagi hona lamfelpada laiba ICAR complex sa hodokrai
नुमित हुमनी चुमना पांगथोकदबा मेला असिदा ICAR गा सागोनना चटमिनबा लेंगाकी ऑफिस कयादगी लौ सिंगुगा मरी लेनबा अमदी ऑर्गेनिकी ओइबा पोथोक सिंग पुथोकपा स्टॉल यांखैरोम हांगली हौदोपगी थौरमदुदा डेप्यूटी चीफ मिनिस्टर वाई कुमार सिंह सेंट्रल एग्रीकल्चरल यूनिवर्सिटी इम्फाल की वाइस चांसलर प्रोफेसर M प्रेमजीत सिंह हॉर्टिकल्चर एंड सोल कंजर्वेशन गवर्नमेंट ऑफ मणिपुर की कमिश्नर M हरे कृष्ण सिंह अटारी जोन 7 ICAR उमियम बरापानी की डायरेक्टर डॉक्टर बित्यत सी डेका नबार्ड मणिपुर रीजन की जनरल मैनेजर डॉक्टर KJS सत्यसाई अमदी ICAR रिसर्च कॉम्प्लेक्स फॉर नॉर्थ ईस्ट रीजन की डायरेक्टर डॉक्टर नरेंद्र प्रकाशना अथोइब मिथुंगलेन सिंह ओइना सरुक यादुना पांगथोखी थौरम की अथोइब मिथुंगलेन की वारोल पीरदुना डेप्यूटी चीफ मिनिस्टर वाई कुमारना मणिपुरदा ICAR अमदी CAU ना लमदम मसिगी लौमी सिंगदा अनौब टेक्नोलॉजी कया की मरमदा खंगहंदुना लौमी सिंगी सेमिटलोन हेनगत हंदुना हेना मरेक महौ थोकपा पुंसी अमा हिंगहनबा ngamlibani मणिपुर असी इंडस्ट्री की रॉ मटेरियल मरांग कायना लेतबना एग्रीकल्चर ना ख्वाइदगी मरु ओइबा सेंथोक लंबी ओइरी लमदम अमा चाखोतपा हाइबा सिगी ख्वाइदगी अहानबा खोंगथांगदा एग्रीकल्चर चाखोतहनबा हाइबसी तंगाई फदे एग्रीकल्चर अमदी हॉर्टिकल्चर की लमदा तोंगान तोंगानबा रिसर्च कया तौदुना चाखोतनबा होनरिङैदा महौसागी लेजरंबा पोथोक कया अमसु मांगसिलक्ले मसिदसु ICAR अमदी चटमिनरिबा लोइसंग सिंगना हेना कन्न होनादुना महौसादगी लमदम मसिदा लेजरबा पोथोक सिंग असि योखतनबा होनाहनिंगी हाइना महाकना मखा ताखी What I would like to emphasize on this occasion is, let's not forget about the importance of the indigenous seeds, indigenous variety of the food items, because the indigenous items are the ones which have been grown at that particular place for years, for centuries, and those are the varieties which have tasted the time and are the most suitable ones. थांग केंद्र की मनुंग चंबा करांग इथता खुंदारीबा खुंजा सिंह भारत ना निंगतमखिबा चाही हुंफुतरा हुमदोय सुख्रबसु हिरम कयादा अवातपगी अवातपतना पिक थना लेहौरी हिरम असिगी मतंगदा टॉम टीवी की अखनबा पाउदम अमा मालेमगी लमकोइबसिंगी मित्येंगफम ओइबता नतना लमदम असिगिसु अतांगबा लनगै अमा ओइरिबा लोकताक पाट की इयाइदा थांग केंद्र की मनुंग चनबा करांग इथता खुंदारीबा खुंजा सिंह भारत ना निंग तमखिबा चाही हुमरा हुमदोय सुख्रबसु हिरम कयादा अवाटपगी अवाटपतना पिक थना लेहौरी थांगगी करांग इथता लैरिबी मौगी सिंगदे चलबी नुपी ओइबसिंगना ख्वाइदगी वाजबसी मिरोलकपा मतमना ओइहौरी इम्फालदगी सुपनतगी किलोमीटर यांखैरोम तमक चलगा लैरिबा थांग करांगी खुंजा सिंगना करिगिदमक अवाब कया मायोकनरिबा अदुगा मौगी सिंगदा चलबी नुपी ओइबसिंगना करिगिदमक मिपाइबा पोकलिबा वहांगसिंग असिगी पाखुमदी ngasiगी लैंगाकना पीबा तारी मफम अदुदा मतिकसाबा थंगनबा इसिंग लंबी थोंग अमदी अना लायंगी खुदोंचाबा अमत्ता लैट्री खुसेमगी ओइबा बोट अमदी ही खक नतना अतै सथोक ससिनगी पांबै लैट्रबा लोकताक पाट की इयाइद लैरिबा करांगी खुंजा सिंगना अना लायंगी मपुंग फाबा खुदोंग चाबा फंगदबना था असिगी तरा तरेता करांग इथत लैबी मसागी चही कुनगा माथोई खक्ता ngairibi हाउबिजम रोसनी मपुरोइबा अबुंग हॉस्पिटल तमना चटननबगी लोकताक पाट लांथोकननबा बोट लाकपदा फुमदीना इसिंग लंबी थचिनखिबदगी बोट मनुंगदा अंगांग उनखी अदुबु करीदी पांबै लैरुनी लोकताक पाट की इयाइदुदा नौना ताइबंग पालदा खोंदारखिबा नवा अदु हंगा खोंजेल खक अपोपी मामा अमदी बोट अदुदा तोंगलिबा मियामदा तहल्लमलगा लोकताक इमागी मसाई कोलदा तिनखी लाइबक फबदगी रोशनी खुदकता बिष्णुपुर डिस्ट्रिक्ट हॉस्पिटल दा पुखतुना लाइकत नरखिबा अदु ngasisu adum laikat naduna lairi
Apunba boter lising amaga chatruk laiduna yumnak chahum yankai hena lairiba karangi khunja sing achi laingak na hanna yengbidre laingak na tourism chawkhanna ba thaurang kaya lokhalabasu khunja singdi ngayuk safuda thambaka chap manare mapung faba ana laing sang laitaba amadi lambi thong matik chadabana mamangda mirol binupi kaya yauna miyoi kaya sikhiba laire Maram maduna laingakna athubada mieng sangbidrabadi akanba khongjang sangsilagani haina Karang Mairapai bigi secretary Ningthojam Babitana phongdorakhi Koi karangje adugi matik sotharabaneba mase khoigi mapi mapa oiba lenga ki misingsina yengjanba wat pra haina ina khanjayeba khoidi habdi karang dele bije adugi matik pangeba mayamse hai pange haina lokjaregi ko aduga khoigi lambi thongji de am khudong chadreba haidi khoiji siba ho ha tamngamdriba ji am pakhasare khoi ngarang digi haugiba kaya kaya de jusma chum taw to la abne khoiji khangjalabne ado ngasi khoi mamang de ngo ka khoigi karang tu mayang ba lambi je phawbagi je mase ipai pu hoktuk digi koi mahiron digi Ekoi lambi masi phau lakse bane khong lambi chatan le jaramba posak ne base ado masi ekoi ngasi na kari gino haibda mal lambi phau haiba matam da khara toksalamaga aduni adane na karamba sarkar gi magene thingimno karamba mine thingino madugi mawal ogdabida masin ta di lambi thong phaun biu haina lengak ta ina kan haijaninge lambi thong khaurgadi akoi afaba khudung chaba lakadra haina ai asa tokje masida doctor sang ama leire doctor sang jidi ngha ngha ki makhoi gi timing da lae matam naina lakpani na aduna akoi de di man hangre matam di khudung chiba mi wan tharak pa yawi anyway target ma'am se asigi like kan na baje ngasi doctor mafam sida lek cha da laitramni posting lai hindrabani na akoi da awaba matik adugi oire adu lengak na masi mapi mapa oiba makhoina doctor asuba matam da lehenba Karangi khunja singna tariba awaba kaya asi Primary Healthcare Center PhD amadi lambi thong matik chana laitaba asinani haina khunja haubizam chawba amadi ningthembana pendaba wafam kaya amasu phongdorakhi Ang phumina question lerebani na asigi ising ji pumba aduna khoi thakpa sabagi kanasi khudong sabasi water supply sim tang di sarkar na ming sangbi na baina simtang hajani atu matamda lairiba praja ekoi mini sing ahum mari se sigi mai yengbiraga tambi sima yam thuna samnan biba adagi isingi water supply gi hoji ekoina hanadi phangami hoji phangdadana lairi simaga yengsan biba doctor sang simaga matik sana ekoi 24 hours thambiba Yum chahum yankai samri hena khundariba karangi khunja singna lambi thong thangnanaba ising ana laing sam hiram amatada apianba ohogde Chapu manung di yokpa nga ga chap manare haiduna taxi solhori hiram asigi matang da karang dagi paudam jaribi arun blaga loina na cameraman Naresh Times of Manipur Karang Ngarang numidang pung mapanlom taba matamda Imphal Police Station gi manung chanba Uripo Bachaspati laikai da leiba Hana Manipur Police ki ADGP Oramba Laikhidraba Nunglakpam Shyamananda gi Thonganda Sakhangdaba singna Lethot bom ama thamlam le hairi bom adu laikai miyamna thengnarakpadagi khudakta police ta pau piraba matung bom expert ki kangbu laktuna asoi engam yaudana lauthokre hairi Numit nini chupna chathagadaba North East Myanmar Business and Educational Conclave ngasi haudokrai leba ani ki marakta lalol itik amade mahai masingi lamda hena chakhatpa puraknaba hena achetpa mari purakpa changi haina National Education Policy Myanmar ki member Professor Muang E na phongdokrai Manipur University National Institute of Technology Manipur amade All Manipur Entrepreneurs Association na punna khusam na sinduna MU ki court hall da pangthokiba Conclave Thauram aduga mari lainana Dr. TSW na hakibada nauna sangakhraba integrated checkpost ningthijana mathok tawhanba tangai fade Hauzik nauna semgat sagaliba Imphal More lambi loisilabadi lalol itik tawriba singna hena khudong charagani Sangai Festival manungda Pairiba Imphal to monthly gi charter flight su regular flight ohelabadi lamkoiba singna hena khudong charagani Myanmar rom ki maikaidagi e-visa pibagum India rom ki maikaidagi su e-visa gi matam oire haiki and the Myanmar script which was based off the Indian Grantha script. In particular, Theravada Buddhism has tremendously influenced Myanmar society and culture for millennia, with 90% continuing to follow the religion to this day. We firmly believe that our visit and study tour will not only be pleasant and enjoyable, but also be very fruitful
productive, and get a great health for our future. Chief guest oikiba Professor Muang Ena hakibada kilometer lising amaga chatruk rom sangba Indo-Myanmar ngamkai asigi marakta leiba anigi marakta lalol itikta hena chakhatpa puraknaba lambi thong amadi atai infrastructure chakwat hanba changi India su Myanmar da import toba leibak singi manungda hena maru oiba leibak amani leiba ani kusamnaduna lau singuba telecommunication amadi atai lamda chakwat hanbagi tangai fadaba leire haina mahakna makha takhi Manipuri jagoi amasung isaida ngasidagi hauduna numit marini chupna chathagadaba National Seminar ngasi Jawaharlal Nehru Manipur Dance Academy gi auditorium da haudokrai JN Manipur Dance Academy amasung Manipur State Kala Academy anina khusamnaduna Manipur da anirak shibo oina pangthokiba Manipuri jagoi amadi isagi khwaidagi chawba National Seminar asigi Souvenir amasu ngasi pangthokibaga loinana hogdokpagi thoramda saruk yakiba Eminent Manipur Dance Guru R.K. Singhajitna Oza Mahiroi amadi kalabu pamjaba miyoi singna seminar asida saruk yabiyu Cultural Anthropology Research tauge harabadi Manipur gumna afaba mafam prithibida leite hauji aikhoigi culture asi yamna luba fivam amada leire lamdam asigi culture sibada Manipur sigani haibasi kauroidabani haki I say, Mina Hat and I could hatch at the Sibata, Matam Krai. Sankirton Siba Matam Manipuri culture in 90% Siganef with Kangre. Rasi with the Pm Siganef quick Kangre. Must in any young long I do say. I quite see more than Malhodra de Mina. I quite say, it's a height of an look at Madumana Bonamam Yokale. I not say he hope put up how Suna, Mapada, there the way they say it to be about the Manipur te popa mina tara amatana mete se su chamo bahai gaiti anthropology of culture se Manipur se kana gumbana koi ta nate prithvi de leiba chokhala bi mi ba khan basingna cultural anthropology to study to everybody Manipur book fertile ma pam se leitre basle anga Leptana Chatharakpa Thaurang Distress Relief Work ki saruk ama oina Ram Krishna Mission Imphal Imphalis ki manung chana leiba Nungbrang Khungangi Khunja Singda setna innaba firo sing ngasi Nungbrangi Tumukhong Lairembi Community Hall da pangthokpa achamba thoram amada yenthokrai ITC Limited India na support tauraga Ram Krishna Mission Center Imphal Evergreen Farmers Club Yaripok Nungbrang Imphalis ka khusam naraga sinkiba firol yenthokpagi thoram aduda Tumukhong Moirangpurel Gram Panchayat ki pradhan Khumanthem Thasna Laimana athoiba mithunglen Nungbrang Tumukhong Lairembi Youth Club ki President Namairakpam Nimaichan Maiteina Thoramapu aduga Ram Krishna Mission Center Imphal ki Management Committee ki President Thabaktagi Potharaba P. Dana Kumar IPS Secretary Swami Nareshananda Treasurer cum Relief In Charge Swami Deva Devasananda Member NG Lokendra Amadi Sympathizer Okram Saratna Akhanaba Mithunglen Singh oina saruk yakhe Thauramadu Karigidamak Pangthoklibano haibagi matangda RKM Imphal Center gi Management Committee gi President Thabaktagi Potharaba IPS P. Dana Kumar na phongdokhibada Ram Krishna Mission na ngasi yenthokliba relief asi Nungbrang ki mafam asi khaktada nate Manipurda natana India ki mafam kayada amadi Malem gi mafam kayada su paikhatli Hausi Fawada Ram Krishna Mission ki Center Chanigatara hena Malem gi leiba kunithoi da leire Educational Center Lisingamaga Chani Rom aduga Medical Services Facilities sama ki mathakta leire Kanglup Furup amadi Anem Awangi khetnaba thamdana Mioiba khunai gi yaifanabagi damak Relief Rehabilitation Rural Development amadi Skill Development Project masing khangdana paikhatuna lakli haki Paugi Martha Nademabre Amolokzari. Thangada lamkoiba lakpasingi nungairaba paujel sarkarna sakhanglaba mapangi farm saba fiber boat sing lakliba December kungu humdoida thanga kendrugi manung chana laiba Loktak Inland Water Transport Complex Centrada service loans tawjiragani hawdokpa numit asida Manipurgi miyam su sarugyabiu Christmas ka mari lainana numit asida miyamna lemna boat tongbagi khudong saba su phangdigani khudong saba si manghanbiganu mayam punna sarugyaminasi Nakadoriba December ki date 23 da koi mapal dagi sarkar na sakhaglaba farm dagi porakpa koi fiber boat khra koi launch tawjagadori aduna hariba tang kulundoi asi koi free da
लाइव मिपुंग खुदुमक कोई फ्री द वोट सर्विस तौबगी खुदोंग चाबदु पिजगनी मैम खुदुमक सरू याबियो Perfect cakes for every occasion. 7 Heaven, a slice of happiness. Now at Imphal. Already completed first year anniversary. 7 Heaven is a pure veg and provide fresh cake in just 7 minutes with live kitchen concept. 7 Heaven is the largest bakery chain in India with products like 3D cakes, cupcakes, macarons, donuts, tarts, brownies, cheesecakes and much more. Please visit 7 Heaven Soibam Laikai, Janims Road, Porompat, Imphal or contact us at 9366 818 369. The Chopstick Buddies, authenticity of China, now at Imphal. The Chopstick Buddies is a corner store in the Brewbags family, recognized for its classic Chinese foods, personalized atmosphere, excellent service and genial staff members. We offer a range of vegetarian and non-vegetarian foods prepared by expert chefs using fresh and quality ingredients. Please come and visit for the best Chinese cuisines at Imphal, Soibam Laikai, Janims Road, Porompat, Imphal East or contact us at 8731847066. Manipur Miyam gi nungairaba paujel British Clinical Excellence Award Panglaba Heart ke ana layeng da sahi kuntra gi matak experience leiraba Dr. L. Shyam Kishore Manipur gi ahan mamasung amat ngairaba FRCP London oiraba Heart Specialist asigi makada Sky Hospital da pung kumari chukna Heart ki makal makha kaya gi ana layeng bagi khudong chaba phangbigani miyam na pambibagi matung inna OPD consultation su pijari matamdi ayuk pung nipan dagi ama phawwa nungthil pung ani dagi manga phawwa loinana RBSK gi card pairaba singi oinadi OPD amadi eco free oizagani Sky Hospital na pijariba atoppa khudong chaba singsu lobi ho akupa marol gi damak reception ga tanabi Pakhong ama chalake चलुने chahi amagi plan tawge haradi फौ पाम्बी थाबियो chahi taragi plan tawge haradi उ पाम्बी थाबियो chahi chamagi plan di इचाबु अफब स्कूल द महै तमहनबियो ih icha kaina afaba school haidi लनाई कोचिंग तोबगी अवाब लेहंदबा स्कूल दुदा दुम चांगनायना कोचिंग तोहनबा mama mapa ga cha manana warak watembi ba जिम एरोबिक डांस फुटबॉल थांगता mamangda 12 exam gi topper su puthokraba ख्वाइदगी चौबा नानबा ख्वाइदगी फब स्कूल स्लोपलैंड पब्लिक स्कूल खोंगजोम चुमब्रा chumme yam khangi ko yes only Slopeland Public School खोंगजोम खुलुमजरी लमजिंगबा फाइनेंस ना मखल खुदिंगमकी गाड़ी सिंह हाइबदी 2 व्हीलर्स 4 व्हीलर्स कमर्शियल व्हीकल्स अमदी कमर्शियल इक्विपमेंट सिंगे लोन पिजरी डॉक्यूमेंट्स इचंग चंगदना अमदी प्रोसेसिंग मतम चंगदना यामना लाइबा मवंगदा लोन फंगबिरगनी अमदी अदोमगी अचिनबा थुबगी दमक मयामना वाबिरगनो मखल खुदिंगमकी गाड़ी के असु बंदान लौजरे क्रिसमस के ओइबा खदबा ऑफर सु पिजरी अकुपा मरोगी दमकता लेंसिनबिरउ लमजिंगबा फाइनेंस नागामापा रिम्स रोड ऑपोजिट निटाइनंद टेंपल नत्रगना लमजिंगबा फाइनेंस उरिपोक हवम दिवान लेकाई एखोगी फोन नंबर 6909959834 दा कांटेक्ट तोबिरो ब्रेक की मतुंग दा तराम नौचरी मखाताबो पाउ पिजरी इम्फाल वेस्ट की संगाई पुरोदा लेबा FCI गोडाउन दा हानादगी थौपुदुना लेजरकलबा सिनमी सिंबो NR Mathai Enterprises na khanghaudana lawthokuna anoba sinmi hapchilakpa dubu yaningde haina kolawga loinana khongjang sangsinkhrai police na khongjang thugaiduna fagatkhrai ngasi yamlaba sinmi singna ngakli da so lonsinduna mathanta sizarani haiduna kaisampata changsinkhiba khongjang adu police personnel singna so thugaiduna fagatkhrai ngasi gi khongjang adu da saruk yakhiba sinmi udoina 2018 gi March ki tang 9 da thaupuba lakhi नोमगी चरा तांजरगा वाना हिंजरीबा सिनमी सिंगदा ngasi lenga angam athau kharaga lawtunaduna sinmi sing thabak suba lephankiba si laibak thibani khongjang asi sidri fawba changsin khigani haiba wafam yauna penda wafam kaya phongdokhi मफम जिदा अखोई अहानबा ओइना अखोई निपाल अमा ओवरब्रिज मथक्ता अदेगी अनि सुबदा निपाल अमजु अखोई चंगरे मोयजु जेंदा हजिक थादोक पिरक्तरी अखोई 15 जु ngasi मफम जिदा अखोई सिरगे ना अखोई चरा हेंबे खोंगिंगदा अखोई ngasi चंगसन जराइमिने अखोई जुली जे अखोई लौथोक पिरन मफम जिदा अखोई कंगगा सिजरगे मरमदी अखोई गी ngaksange मेथा पिबगा साम मनरेबा अखोई इमुंग मनुंग यां वारे सिन अखोई पुरमगदा यां इमुंग मनुंग कोमम बजे मखोई न अखोई लेबर बु थवई उसिपिदबा अनोबा लाग हेक्ता चंगन बिगिबा
ꯑꯩꯈꯣꯏ ꯑꯔꯤꯕꯕꯨ ꯍꯦꯛ ꯊꯕꯛꯇꯤ ꯂꯧꯊꯣꯛꯄꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯁꯤꯔꯒꯦꯅ ꯑꯩꯈꯣꯏ ꯈꯣꯡꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯦꯡꯉꯔꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯖꯔꯤꯁꯤꯅꯤ ꯇꯦꯛꯅꯣꯄꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯆꯤ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ 2013ꯇꯒꯤ 2017 ꯐꯥꯎꯕꯗ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ ꯑꯃꯗꯤ ꯐꯤꯌꯔ ꯄ꯭ꯔꯥꯏꯁ ꯁꯣꯞꯀꯤꯗꯃꯛ ꯄꯤꯊꯔꯛꯄ ꯆꯥꯛꯊꯨꯡ ꯉꯁꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯗꯅ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯇꯦꯛꯅꯣꯄꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯏꯝꯐꯥꯜꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯑꯦꯖꯦꯟ ꯑꯦꯜ ꯀꯣꯟꯌꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯇꯦꯛꯅꯣꯄꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯔꯗ ꯍꯣꯜꯗꯔ JSCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ SK ꯕꯤꯍꯥꯔꯤ ꯂꯝꯀꯥꯡꯅ ꯆꯍꯤ ꯑꯃꯗ ꯁꯨꯞꯅꯇꯒꯤ ꯊꯥ 5 ꯈꯛꯇꯃꯛ ꯅꯞꯁꯥ ꯑꯃꯗꯤ FPSꯀꯤ ꯆꯥꯛꯊꯨꯡ ꯐꯪꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯑꯩꯈꯣꯏ ꯇꯦꯛꯅꯣꯄꯣꯜ ꯕ꯭ꯂꯣꯛꯁꯤ ꯅꯕꯦꯝꯕꯔꯗꯒꯤ ꯍꯧꯅ ꯗꯤꯁꯦꯝꯕꯔ ꯉꯁꯤ ꯗꯦꯠ 20 ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯃꯁꯤꯗꯤ ꯑꯇꯣꯟꯕꯤ ꯃꯆꯥꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯁꯔꯀꯥꯔ ꯊꯝꯕꯤꯕꯁꯤ ꯑꯩꯈꯣꯏ ꯄꯦꯟꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯅ ꯆꯦꯡ ꯀꯤꯂꯣ 5 ꯃꯤ ꯑꯃꯗ ꯄꯤꯖꯕ ꯃꯁꯤ ꯂꯥꯏꯔꯕ ꯇꯣꯂꯣꯞ ꯆꯥꯗꯕ ꯂꯧꯃꯤ ꯑꯩꯈꯣꯏꯅ ꯀꯗꯨꯉꯥꯏꯕꯨ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯥꯔꯤꯛ ꯄꯨꯡ ꯉꯥꯏꯔꯒ ꯂꯩꯖꯕ ꯁꯤꯗ ꯑꯁꯨꯛ ꯃꯇꯤꯛ ꯃꯥꯡꯕ ꯆꯦꯡ ꯑꯁꯤ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕ ꯆꯦꯡꯗꯣ ꯄꯤꯕꯤꯌꯨ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 22ꯗꯒꯤ ꯐꯥꯎꯕ ꯃꯅꯨꯡꯁꯤꯗ ꯐꯪꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯒꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯕꯟ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯁꯣꯝꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯦ ꯍꯥꯏꯔꯒ ꯊꯤꯒꯠꯄꯤꯔꯦ ꯍꯥꯏꯔꯒ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯩꯅ ꯋꯥꯍꯩꯁꯤ ꯊꯝꯖꯅꯤꯡꯉꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯈꯤꯕ ꯇꯥꯔꯕꯁꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯕꯗꯒꯤ ꯉꯁꯤꯗꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯁꯥꯟꯅꯔꯣꯏ ꯑꯁꯤ ꯅꯣꯡꯃꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯦ ꯍꯥꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯦꯆꯔ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯡꯊꯧꯖꯝ ꯀꯨꯕꯦꯔ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯕꯣꯛꯁꯤꯡ ꯔꯤꯡ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯊꯝꯕꯤꯕꯒꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌా ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯔꯛꯏꯁꯤ 98ꯇꯒꯤꯅꯤ 98ꯇꯒꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯆ ꯑꯝꯇ ꯂꯩꯇꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯏꯁꯥꯃꯛꯅ ꯀꯣꯆ ꯇꯧꯔꯒ ꯃꯌꯥꯝꯅ ꯉꯁꯤꯐꯥꯎ ꯄꯨꯊꯣꯔꯛꯄꯅꯤ ꯑꯩꯈꯣꯏ ꯁꯥꯔꯤꯇꯥ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯡ ꯍꯧꯔꯤꯕ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯗꯒꯤ ꯑꯩ ꯏꯁꯥꯃꯛꯇꯤ ꯍꯧꯈꯤꯕꯅꯁꯨ ꯑꯗꯨꯝ ꯑꯍꯥꯟꯕ ꯍꯧꯈꯤꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯀꯣꯆ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯣꯆ ꯃꯌꯥꯝ ꯂꯩꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯀꯣꯆ ꯑꯃꯈꯛꯇꯪ ꯑꯩꯅ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯄꯤꯅꯤꯡꯕ ꯁ꯭ꯇꯦꯠ ꯕ꯭ꯂꯗ ꯁꯦꯜ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟꯒꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯃꯈꯥꯗ ꯚꯣꯂꯟꯇꯔꯤ ꯗꯣꯅꯔꯁ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯂꯥꯏꯐ ꯁꯦꯚꯔ ꯃꯅꯤꯄꯨꯔꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯑꯃ ꯉꯁꯤ ꯔꯤꯝꯁ ꯇ꯭ꯔꯥꯟꯁꯐ꯭ꯌꯨꯖꯟ ꯃꯦꯗꯤꯁꯤꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯦꯝꯞ ꯑꯁꯤ ꯚꯣꯂꯟꯇꯔꯤ ꯗꯣꯅꯔꯁ ꯒ꯭ꯔꯨꯞꯀꯤ ꯄꯦꯇ꯭ꯔꯣꯟ ꯃꯦꯝꯕꯔ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯁꯤꯂꯥꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯇꯧꯔꯛꯈꯤꯕ ꯗꯥꯏꯃꯟ ꯖꯨꯕꯤꯂꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯀꯦꯝꯞ ꯑꯗꯨꯗ ꯃꯤꯑꯣꯏ 50ꯒꯤ ꯃꯊꯛꯇ ꯗꯥꯟ ꯇꯧꯅꯈꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯁꯤꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩꯕ ꯍꯣꯇꯦꯜ 10 ꯑꯃꯗꯤ ꯔꯦꯟ ꯍꯥꯎꯁ 18ꯇ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯑꯌꯨꯛ ꯄꯨꯡ 8:30 ꯑꯗꯨꯋꯥꯏꯗꯒꯤ 9:90 ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯍꯣꯇꯦꯜ ꯔꯨꯝꯁꯤꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯛꯇꯥꯛ ꯆꯦ ꯄꯨꯊꯣꯛꯍꯟꯗꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯈꯤ ꯑꯗꯨꯃꯛꯄꯨ ꯊꯣꯏꯗꯣꯛꯄ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯐꯣꯡꯕꯤꯒꯅꯤ
Jiribamgi Babupurada Laiba RK Sanatombi Vidyalaya Mapan Shuba Annual Sports Meet Lising Nitra Mapan Haudokrai Annual Sports Meet Haudokpagi Thoram Aduda Jiribamgi SP M Mubi Singh MPS 3 L Maniton Singh Amadi Additional SP Operations AK Sadanandana Chief Guest President Amadi Guest of Honor Singh Oina Sarukyaki Annual Sports Meet Haudokpagi Thoram Aduga Mari Lainana Chief Guest ki Warol Piraduna Jiribamgi SP M Mubi Singh MPS na Fongdokhibada Sports Asina Satra Singh Thongna Lingzel, endurance, teamwork, unity amasung amaga nushi chanana laibagi machak ama oheli haki. Ngasi nung tilfong kiba pau chesinda kari maru ba pau yokibagi habadu mayam puna miyang tamnasi. Kanglei Paki Maira Pistoki Waroshin Purakpada Manipur Kaihan Bayaroi Haibagi Warep Losi Mirabai Naga Pistoki Matang da Center na State Sarkar da Karigumba Amata Kanghalakpa Leitri Chief Minister Production Cost Wanglakpadagi Pochegi Mamal Hengalakpani K Shyam Kangla Pau Bharat Sarkar gi Naga Santi gi Wari gi Nunggi Oiba Kanghandrei State Sarkar gi di Tokhaiba Lengak Semdanaba Kanghankrai Biren CAA protester ahum sire kaya soklei lising ahum hena faduna custody da thamkrai CAA gi mayokta artist singyauna miyoi kaya na protest tokrai Pauzel yumbu gi aya bayawdana electoral list ta hapa yaroi electoral roll verification tawbagi matam sangdoklagani Chief Minister Manipur amasung Nagaland border gi wathok athuba matam da losinna ba honagani N Biren numit humni chatharakpa youth leadership program losinkhrai Manaba Manipur dasu CAA gi mayokta khongjang leptri CSO amadi loop amata yaudrabasu haurakliba naha singna North East ta Manipur gi mai ngakli Thela induna lupatara piba pani puri yolamba Yasasvi Yaiswal crore ani dasmik mari sinoda Rajasthan Royal na leikrai RKM gi distress relief work ki makhada nungburangi khunja singda firol yenthokrai Loisilakpada maru papa amuka na pizari. Tungjoy Village amadi Khezakeno Village ki lamgi wathok asi loishinaba Survey General of India da nauna taksilagani haina Chief Minister N Biren na fongdokrai. MPSC exam da mai paktuna thaupuram laba candidate singi tungi punsi lepchanaba akhanaba mityeng thamba chumgani haina MLA Joy Kisan House of Fongdokrai Indo Naga Santi gi warina Manipur apunbagi saktam da kaiheloi haibagi chap chaba warep ama ngasi assembly mifam asina loshi mifam nong masangdoksi haina MLA AK Mirabai na house ataksin krai Ngasi faubada Indo Naga Santi gi wari asigi matangda center lengakna state lengakta karigumba wafum amata khangalakpa leitri haina home puriba Chief Minister N Biren haikrai CAA gi mayokta wakhalon manaba lamdam asigi naha singna khongjang sangsinkhrai police na thingna ba honarubada chauna mukna khrai Manipur asi industry gi raw material marang kaina leitabana agriculture na khwaidagi maru oiba senthok lambi oiri haina Deputy Chief Minister Y Joy Kumar haikrai Amadi Thanga Kendra gi manung chanba karang ithatta khundariba khunja sing Bharat na ningtam kiba chahi humfutara humdoi surkrabasu hiram kayada awatpagi awatpatana pikthana lehori Ngasigi oinadi Manipuri Paulu Zare miyeng tabiri ba pumnong po amuka na khurumzari